Sidi Mem Senel Sigi Makedi ngasi Fong Hivas Fong Sing Ligi Maroina Maroiba Pauman Kitang Kangacharakan Sumayam Hapsaramgi Adugumoina Mayam the Nutingi health tips don't ngasi health tips ki Mota Mayam Giva Tamoy Pogdam Amusum Huyen Indu Hiba Scantin Masang Tang Mayam the share of Zeraki Mayam Lefutaminasi Sigi Tamoy Pogdam Amusum Huyen Indu Si Lagi Lon Mina Khangpham Thoktabra Hybrid Skimatang Mayam the share of Zeraki Imai solaba ipakum thamoy ase pathok hanbiro nungsibana mangal oiduna thaktok liba thaumai adu oijanaba layengsida thadabiyu khoidum laba khoihi irik amatang nagun adu sakna thaksinjaba ngamnaba khawum thanba hu irik ningsingba ngambara kanana solamba laisono kaidongai Poki Kaidongai Siki Kangdaba Daragamato Shuba Sahi Sadi Hinglamba Muni Lining Bamana Solami Tazanaba Laishonamani Magi Tungin Basina Sonjaba Mana Hai Mi Oina Pok Laba Kuding Makta Toglibasi Togdok Ahum Kaktani Pok Ba Amadi Siba Anishimadi Kangi Punamakna Laira Inakunba Asopisak Kuding Makta Toklagadaba Ahum Subadudi Karino Kananasu Kantanate, Kanglabasu Koktukne, Quaide Maru Oribadi Maduni, Pokpa Amasung Siba Aniki Marakta, Tokliba Hing Bahaiba, Toktuni, Madubu, Kawi Punsi Karamna Lienbage, Taibangda Karam Hinglambage, Mahanahai, Punsigi Lining Haibaduni, Nungsibaduni, Asumba, Lining Bahibasi, Nungayefa, Tibanati, Nigadaba Nati, Mawandagi. Ningsing Viva Ngamnaba Mahakadu Kanano Yogi Gaurakhana Krishna Buddhi Mahabirgum Lining Lambi Taklamde Ahobuda Panjakiba Wahi Pareng Karasi Tumin Mamit Wishinduna Pamlaga Konjel Thokta Matanda Lona Sonjabasini Magi no Mugi Shoidaba Pratana Prayer Laishon Pandit Scholar Pastor Singna Thiba Laishon Gita, Bible, Quran dagi lauthorakpa laigi paujel mahakna sukya yakide karigino naha oiringai khangkide Gita, Quran, Bible malemda maming satlaba sahi sakya dagi mapa leitraba lairikum ira lai miyoibana ningjaba lai aduna masin makna haikiba wohai kaya lei pareng lengmagum lengsinduna thamlamani thajarai makoina Wai Singdu Sinpa Puba Machinda Barang Lat Palaita Thibangamba Mahak Adubu Mingtholai Pandit Pastor Imam Lai Manak Naklaba Ishorma na Thauzalaba Amagumna Kanarai Makok Nonai Miamna Miyay Kanglup Karadadi Khongjum Lai Japithalai Hai Saran Amitra Taglibani Mapui Thauzal Fanglabani Gauranat Nainaraga Magi wari paraga ngasitamak khanglai makoina namthak tawramliba aikhoidata natlamde masana masamaktasu achauba namthak tawribani tenawa Hare Krishna Hare Ram sonbaduga kari khenai thamoidei tholakpa nataba senband laiteng oiba kanagumba laisondi solubagi kanadi maron thokpa tenawana Ram Krishna mingkhai lisinglak leptana Sholasu Krishna Mabu Khangwadi Kaidongwaida Oitogloi Gita, Quran, Bible Iramliba Wahi Sing Sumna Sinpa Puraga Lisinglak Hanna Hanjina Tiraga Krishna Alaha Jesus Ki Manak Nakpo Oitogloi Nongma Marup Ama Mayumda Saklen Ama Saminanabada Magi Pigliba Masa Class 3-4 Gi Kakta Lairam Gadaba Angangdo Aikogi Nakta Kokshilaga Mahakna Tamliba Quran Dugi Wahi Pareng Tarakun barang thiali haiba waraba Arabic longi wahi singdu angang matik natana usaran sengna hairakpaduda aisunga ngahakti masagi matau aduda penjaraba mapagi maithong lotchinjaba ngamkhide mapan hai ayuk nungthil numidang Quran gi wahi chinpha punaba sumna haiba ngamnaba honaba natana atai am honade Quran sibu hawbadagi loiba pau sinpa puba ngamlaba mangondadi Taibangi atop lauksing punamak mitna kuppa khangamgani thajabasinani
Islam lainingbu thajaba makhoi mayam amata oiba lipunduna pulliba makna hairiba thiriba woising madugidamak mapa oibaduna sathokchariba kari hairibano angangduda hangluba aihak khangde mangak haiduna hairakani Hindu gi pandit singnasu atenba saireng Gita isai sataret yauriba Gita gi slok singdu hobadagi loiba pha wan thok amadi sandok warol goloinana latta laita haiba ngamba mahak tubo kaubi taibangi gyan lauksing punamak suna leiraba lauksingba brahman mahakna haiba taraga aigi awaba kokani Krishna gi manakta pugani thajahali aikoibu Chinjak amadi afaba chinjak ki maramda wari saraga aramba khorangba kokpa haunabarane chinjak adu saduna sakhau nung taraba matamdutani saklamba kokadaba lalabara pandit singna puraga satliba thongdriba chinjak masalduni saba yadriba ahingba chinjak swai gi wadi tokrasi India punamaksida su Sanskrit lon khangba amadi lon mangamba migi miko kya leramgadagi Mina khangdaba lon ama sizinaduna lai amadi laining lambi thibada misam miyambu amamba marakta samamnana lainaba thoksul ama sahi kyagi mamangdagi semlai Pandit Imam Pastor singna asumana karambano aranbana karambano samamnana laihali Ishormakna hairamba manba mina khangdaba lon amada wahai kya sizinaduna thajahli Wahai singdu lai masamakna magi mihut dud prophet ama tharaktuna aikhoida achumba lambi taknanaba hairambani apangba miyamna ngasisu khali mana hairibasi laimakna hairamba achumba asingba wahai soidna oiramgani adunani aikhoina khangba ngamdriba adubo aikhoina khangadabadi achumba haibasidi matam punamakta achumba wahai oigadabani aranba oidaba wa haibasina matam pumba complex oi lalabra haiba thamoi gi indu thamoi paudam hoyen indugi si contents na ngasi phungdok pirai aduga mayamdagi wakhalonju kari leibibigi haiba sunjoi sodana comment box to comment thambiramo losilak poina maroiba paw masamani kitang share taramge mauna ama phamongda siramle laisabi amana tharu yalaga siramle mauna ama phamongda singnaningai oiba mawongna siduna leiramle sei tara mari khakta ngai dibi laisabi masa amana mayumda tharu yalaga siramle presna phangba pawda mauna ama siramagi thaudo asi Impal East District ki manung sanba Yeripok top singthada ngaseyu angan bapung ahum makhairom taba matamda thokibani laikhidrabi nupi adugi maming moirang them ongbi sawba debi sei kun mapureba moirang them zinat kawe thaudo asi matangna laikhidrabi sawbigi makobok moirang them okendrona phongdorakpada ngaseyu ki pungphom masida mamau nupi sawba si haudok patakiti ma ki yanungda vitamin guli amasu yaramki Kudakta Jenims Hospital pukhatpada lambida laikhitabani haidi maana makhatana laikhidrabi sawba Zenit kumza English ingini taraga tereta luhongduna laiminarakibani haujik sahi anigi masanupi ama leire laikhidrabi sawba mapuroib Zenit yumda sana subagi thabak tawduna laibani mamangna khatna sainakiba amata laikhide mahak matau kuramna shirammano haiba chapsana khangma ngamdri adubu laikhidrabi sawbagi mapam Kampong Putki imung manunggi miyoi singadi sawbagi misi si singnai haiduna police complaint tawdagi police na UD case ama lakhatuna sawbagi asibadu Jenims na mortem tawkhre adubu nupi miyumgi imunggi miyoi singna postmortem gi report phangdriba fawbre asiba haksang laukiroi haiduna lauduna leiri haidi atapa thawdo amadana ngara nungthil pung mangarom taba matamda Waikong Police Station kaksing khonagi mafam amada class 9 khakta tamlibi leisabi masa ama mayumgi ka manungda tharu yalaga siramle thawdo adugi matangda Waikong Police Station UD case ama lakhotlaga laikhidrabi leisabi masa adugi asiba haksang adu Jenimski mock postmortem tawraba matun imungungi miyoisina khushina kre haidina spouse na sumakatana phongduraklen thank you